Hoi miyam ngasi Mars ki tang tara taret akhoi yausang di numit mari ni chanbo oirini yausang numit adu Cachar ki lamdam sida di Manipur gi awaba phibam si yengaga handakti yamna tangai tawdabagumani haina lawbu yai hai aina hawjik lepchari basi pung nungthingi pung ama makhai tare aina lepchari basi matam amadadi chahi kharagi mamang chahi tara kungi mamang phawdadi yamna manung hanjanba yamna tai chadaba haidi lambi thong yamna tai chadaba oiramba akoigi Maashpaaraa haina khangnaba Maashpaaraa hairiba maitai khungangsi kadaidagi karamai lakpano ai kona taksage masi gi mafam si gi maramda aigi marup akoigi kuidriba chahi kharagi mamangda laiwoibi kharaba aigi marup yumnam Indra Babu na aigi sanathong aigi thagi phongjaramba sanathongda yam phajana ibi khare adugo Maashpaaraa Bhatri haibani ko Bhatri Maashpaaraa haiba khungangsi yamna lambi thong yamna tai chadana inak nangna Silchar Town dagi nakna baskandi nakna leitaragasu yam phibam chadana leitagasu yam nungai yaibi marang kaina leiramba aduga khungangsida gi haugiba laik laisu haiba kaidobasidi angakpani madugi damakta ahanbada aina ngasi ai lepchariba oja huirem babaton hoigi mayumdani moigi hingon nungni yam nungai yaibi marang kaiba ingon nungni oja hoiga ojani su lei ojani di hoji thabak pubiri bani aduga oja babaton di thabak tagi pothabire makhoi wari sanajaraga sigi khunjigi chawrakpa phibam magi haurakpa kaidobadugi wari du sajage aduga khun koina chacharaga Bhatri Maashpaaraa animak khun amam tongan tongamni Bhatri haibana ama Maashpaaraa haibasina ama masigi matangda ai khwaigi mafamda thamjanaba hotnajage ojagi yumni oja yamna keno tawna ojagi asida changakpada car gasu khami ado car thawbugi lambi di matik chadri khitang pi ine oja ojagi macha ibema si kari mingaba ibema naucha si Assam University Manipuri Department tagi email loiraga leibani aiga khangna hodre natradi moi mathak khadi loi khangnai ado nang sidagi university leira tamaira yumdagi haiba man nachanupi na oja university chala tamme ji chahi tarai mamangda di chatpa yagadra chahi tarai mamangdu jane do khara wane ba kungi mamangda di kun mamangdi yaroy ningai na mangolo ojani di aside kungi da LP da pubi ba male mingdi amka haibio aigi binana nisinga milan kayum ningono jumnam ningon karai dei no kunjigi ro dong oja Indra Babu gi Indra Babu gi machan nupi ro he pumi nei ro hai machan nupi thokpa o oja gi LP school asida ai changa ko tengne aduro asiga nate sonda manung lomda medium di teaching medium di Manipuri oiro Manipuri medium bilingual oibro Bangla su tawbro purely Manipuri oja leng changsim miro na oja ahan mada Maashpaaraa se ai si chawrakpa khangjai de oja Indra Babu na aigi sanathong sida thagi che pong sida phajana madu kaya 98 99 dai da oirmuni phajana ibi khreba ado ngadi yam phaba yam nungai ba lawsu yam phaba tawrise mitai halaman jingna lawu ka nga ka si hanjam pharamba 1966 ta akhoi siga khongji libasi masi gate pasan khare gate pan khare bidagi di nga si boraki nga si lakpada oja somda khitang lingsin bi boraki nga si jam laktre changsilaga oja ni oina amuk laithokhardi yaroi khara ahum mak to asi 1966 mangri nga si hatina pharamme akhoi do pi nga si hatina phai se haninga leite borsam tam ngam pha matamda kulaksi chapa jade ado Maashpaaraa ji nga gi lebam hairo Maashpaaraa hai si gi horofam si kamaina hoki ma hai dudi hai bangamdre adu kasing mati Maashpaaraa si nga jam leramni haidna hai bakhakti na ta mane kai Maashpaaraa si ma atopa ma mingamde leramani duga mayam nandi khoi Maashpaaraa si mayam mikhundei laga di Maashpaaraa halaga di nga jam chai nga jam leyene jam na hai Maashpaaraa hai da
ꯉꯥꯒꯤ ꯂꯩꯐꯝꯒꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕꯗꯧꯅ ꯑꯩꯈꯣꯏꯅ ꯑꯩꯅ ꯈꯪꯖꯗꯕꯅ ꯂꯥꯟꯕꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯁꯤꯗ ꯑꯩꯈꯣꯏ ꯏꯈꯨꯔꯥ ꯑꯃ ꯂꯩꯔꯅꯤ ꯃꯥꯁꯤ ꯌꯥꯝꯅ ꯑꯍꯟ ꯑꯣꯏꯅ ꯑꯣꯖꯥ ꯑꯣꯏꯅ ꯂꯩꯔꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯣꯖꯥ ꯃꯥꯒꯤ ꯃꯣꯠ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏ ꯇꯨꯔꯦꯟ ꯑꯩꯈꯣꯏ ꯈꯣꯡꯁꯤꯒꯤ ꯈꯤꯇꯪ ꯆꯪꯁꯤꯜꯂꯒ ꯃꯥꯁꯄ꯭ꯔꯥ ꯍꯥꯏꯅ ꯃꯇꯦꯛ ꯑꯃ ꯂꯩꯕ꯭ꯔꯥ ꯀꯩꯅꯣ ꯈꯣꯡꯁꯤꯒꯤ ꯑꯣꯏꯅ ꯃꯁꯤꯗꯒꯤ ꯃꯥꯁꯄ꯭ꯔꯥ ꯃꯃꯤꯡ ꯍꯧꯈꯤꯕ ꯍꯥꯏꯕꯒ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏ ꯏꯈꯨꯔꯥꯁꯤꯅ ꯍꯨꯏꯔꯥꯟ ꯃꯗꯣꯟ ꯃꯣꯍꯟ ꯁꯤꯅ ꯄꯟꯕꯒꯨꯝꯕ ꯑꯩꯈꯣꯏꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯃꯥꯁꯄ꯭ꯔꯥ ꯍꯥꯏꯕ ꯑꯩꯈꯣꯏ ꯂꯥꯛꯄꯒꯤ ꯃꯔꯝꯁꯤꯕꯨꯅꯦ ꯑꯩꯈꯣꯏ ꯈꯣꯡꯁꯤꯒꯤ ꯈꯤꯇꯪ ꯆꯪꯁꯤꯜꯂꯒ ꯑꯁꯤꯗ ꯍꯧꯖꯤꯛꯁꯨ ꯃꯥꯁꯄ꯭ꯔꯥ ꯍꯥꯏꯔ ꯀꯧꯅꯩꯌꯦꯕ ꯑꯗꯒꯤ ꯂꯝꯕꯤ ꯑꯣꯖꯥ ꯉꯁꯥꯏ ꯀꯥ ꯃꯅꯨꯡꯗ ꯐꯝꯃꯤꯟꯅꯖꯔꯤꯉꯩꯗ ꯎꯔꯣꯛ ꯊꯣꯡ ꯂꯥꯜꯂꯝꯕꯒꯤ ꯃꯇꯥꯡꯁꯤ 19 ꯀꯌꯥ ꯐꯥꯎꯕ 2000 ꯎꯔꯣꯛ ꯊꯣꯡꯁꯦ 1990 ꯐꯥꯎꯗ ꯎꯔꯣꯛ ꯊꯣꯡꯗꯣ ꯂꯥꯜꯂꯝꯃꯤ 91ꯗ ꯑꯩꯈꯣই ꯁꯤꯒꯤ ꯏꯈꯨꯔꯥ ꯑꯃꯅ ꯃꯦꯝꯕꯔ ꯑꯣꯏꯅ ꯀꯥꯕꯗꯒꯤ ꯋꯥꯔꯗ ꯃꯦꯝꯕꯔ ꯑꯣꯏꯅ ꯀꯥꯔꯛꯄꯗꯒꯤ ꯃꯥꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯐꯣꯞ ꯑꯣꯏꯅ ꯁꯥꯔꯦ ꯑꯗꯨꯒꯤ ꯀꯟꯗꯤꯁꯟꯗꯨꯗꯗꯤ ꯑꯣꯖꯥ ꯍꯧꯖꯤꯛ ꯌꯨꯝ ꯁꯨꯃꯥꯏꯅꯒ ꯁꯥꯔꯒ ꯀꯥꯔꯒ ꯂꯩꯕꯁꯤ ꯂꯩꯔꯣꯏꯅꯦ ꯑꯗꯨꯗꯤ ꯀꯥꯔ ꯈꯛꯇ ꯂꯩꯔꯦ ꯌꯨꯝꯁꯤ ꯑꯗꯨꯝ ꯂꯩꯔꯦ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏ ꯍꯣꯟꯅ ꯌꯨꯝꯁꯤ ꯑꯁꯤ ꯈꯣꯡꯁꯤ ꯋꯥꯡꯗ ꯊꯥꯔꯒ ꯈꯣꯡꯗ ꯀꯩꯅꯣꯗꯒꯤ ꯔꯣꯡꯄꯨꯔꯗꯒꯤ ꯒꯥꯔꯤ ꯄꯨꯔꯛꯑꯒ ꯈꯣꯡꯗ ꯊꯥꯕꯁꯤ ꯑꯁꯤ ꯃꯃꯜꯁꯤꯒꯤ ꯈꯣꯡꯗ ꯁꯤ ꯂꯥꯛꯄꯁꯤꯅ ꯍꯦꯛ ꯀꯜꯂꯦ ꯑꯗꯨꯒ ꯍꯣꯜꯂꯤꯃꯤꯅꯦ ꯑꯗꯨ ꯍꯣꯜꯂꯤꯃꯤ ꯑꯗꯒꯤ ꯂꯝꯕꯤꯒꯤ ꯆꯤꯞ ꯊꯥꯔꯛꯏꯁꯦ ꯐꯣꯝꯅ ꯁꯥꯕꯅꯤꯅ ꯒꯥꯔꯤ ꯆꯪ ꯌꯥꯗꯦ ꯌꯥꯝ ꯋꯥꯅ ꯑꯩꯁꯤ 1998 ꯑꯩ ꯌꯨꯝꯗ ꯁꯥꯖꯕꯅꯤ ꯑꯗꯨ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯍꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯑꯣꯖꯥꯗꯤ ꯒ꯭ꯔꯦꯖꯨꯋꯦꯠ ꯑꯣꯖꯥ ꯒ꯭ꯔꯦꯖꯨꯋꯦꯠꯅꯤ ꯑꯣꯖꯥ ꯕꯕꯥꯇꯣꯟꯁꯤ ꯑꯣꯖꯥ ꯀꯔꯤ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯕꯤꯔꯝꯃꯤꯅꯣ ꯑꯩ ꯑꯍꯥꯟꯕ ꯃꯇꯝꯗ 516 ꯃꯥꯁꯄ꯭ꯔꯥ LP ꯁ꯭ꯀꯨꯜ ꯍꯥꯏꯅ ꯑꯔꯤꯕ 1950ꯗ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯕ ꯁ꯭ꯀꯨꯜ ꯂꯩ ꯃꯗꯨꯒ ꯑꯩꯈꯣꯏ ꯆꯥꯎꯔꯛꯄꯅꯤ ꯑꯗꯣ ꯑꯣꯖꯥ ꯍꯣꯏꯅ ꯀꯣꯂꯦꯖ ꯀꯥꯔꯛꯄꯗ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦ ꯁꯥꯊꯤꯅ ꯋꯥꯏ ꯀꯣꯂꯦꯖ ꯊꯣꯡꯒ ꯂꯩ ꯄꯣꯟꯇꯦ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯀꯥꯕ ꯃꯇꯝꯗꯗꯤ ꯀꯣꯂꯦꯖꯗꯤ ꯅꯦꯍꯔꯨ ꯀꯣꯂꯦꯖ ꯀꯗꯥꯏꯗꯅꯣ ꯀꯁꯥꯔ ꯀꯣꯂꯦꯖꯇ ꯀꯥꯔꯛꯏ ꯀꯁꯥꯔ ꯀꯣꯂꯦꯖꯇ 1974ꯗ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯔꯒ ꯀꯥꯕꯅꯤ ꯑꯁꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯒ ꯀꯥꯔꯤꯔꯥ ꯁꯨꯝ ꯂꯩꯔꯒ ꯏꯁꯤꯡ ꯆꯥꯎꯕ ꯃꯇꯝꯗ ꯐꯤꯁꯦ ꯖꯦꯞꯄꯒ ꯆꯠꯄꯁꯨ ꯌꯥꯎꯔꯤ ꯏꯔꯣꯏꯅ ꯆꯠꯄꯁꯨ ꯌꯥꯎꯔꯤ ꯀꯣꯂꯦꯖ ꯀꯥꯔꯛꯄ ꯃꯇꯝꯗ ꯊꯣꯡꯒꯁꯤ ꯌꯥꯝ ꯋꯥꯅ ꯊꯨꯝꯖꯤꯜꯂꯒ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯇꯣ ꯖꯦꯞꯄꯒ ꯐꯤꯔꯣꯟ ꯖꯦꯞꯄꯒ ꯆꯠꯂꯛꯄꯁꯨ ꯌꯥꯎꯔꯤ ꯀꯣꯂꯦꯖꯁꯤ ꯕꯥꯇ꯭ꯔꯤ ꯆꯠꯂꯒ ꯑꯩꯈꯣꯏ ꯂꯝꯕꯤ ꯃꯌꯥꯗ ꯆꯠꯂꯒ ꯍꯣꯡꯗꯣꯛꯑꯒ ꯀꯣꯂꯦꯖ ꯀꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯏ ꯑꯗꯨꯒꯨꯝꯕ ꯈꯨꯟꯁꯤꯗ ꯍꯧꯖꯤꯛ LP ꯁ꯭ꯀꯨꯜꯒꯗꯤ 1950ꯗ ꯂꯩꯔꯦ 1950 ꯂꯩꯈ꯭ꯔꯦ ꯑꯗꯣ ꯑꯗꯨꯗꯒꯤ ꯍꯧꯔꯛꯄꯁꯤꯅ ꯑꯣꯖꯥ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯈꯨꯟꯁꯤꯗꯩꯁꯤꯗ ꯀꯌꯥꯝ ꯌꯨꯝꯁꯤ 150ꯃꯨꯛ ꯍꯥꯏꯕꯤꯕ꯭ꯔꯥ 152 ꯍꯧꯖꯤꯛ ꯑꯣꯏꯔꯦ 152 ꯂꯩꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯁꯤꯁꯤ ꯀꯔꯤ ꯆꯤꯡꯉꯤꯅꯣ ꯁꯤꯕꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯍꯤ ꯐꯥꯗ꯭ꯔꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯁꯨꯅꯥꯏꯗ ꯂꯩꯔꯝꯕꯗꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯎꯗꯥꯔꯕꯣꯟ ꯆꯪꯉꯦ ꯎꯗꯥꯔꯕꯣꯟꯗ ꯑꯩꯈꯣꯏ ꯄꯥꯔꯠ ꯃꯩꯇꯩ ꯂꯣꯏꯅꯃꯛ ꯆꯪꯉꯤꯔꯥ ꯅꯠꯇ꯭ꯔꯒ ꯈꯥꯏꯗꯣꯛꯏꯔꯣ ꯃꯩꯇꯩꯁꯤ ꯂꯣꯏꯅ ꯆꯪꯍꯧꯔꯦ ꯂꯣꯏ ꯆꯪꯍꯧꯔꯦ ꯑꯗꯨ ꯐꯩꯅꯦ ꯑꯗꯨꯗꯤ ꯎꯗꯥꯔꯕꯣꯟ ꯆꯪꯉꯦ ꯍꯥꯟꯅ ꯁꯨꯅꯥꯏꯗ ꯂꯩꯔꯝꯕ ꯑꯣꯖꯥ ꯏꯆꯥꯁꯤ ꯏꯕꯦꯝꯃꯁꯤ ꯈꯛꯇꯔꯣ ꯑꯇꯩ ꯑꯩ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯃꯆꯥ ꯃꯥꯏ ꯃꯊꯛꯇ ꯑꯅꯤ ꯑꯃꯒ ꯂꯩ ꯊꯥꯖꯈ꯭ꯔꯕ ꯑꯃ ꯊꯥꯖꯈ꯭ꯔꯦ ꯑꯃꯈꯛ ꯂꯩꯔꯤ ꯀꯩ ꯇꯧꯔꯤꯒꯦ ꯍꯧꯖꯤꯛ ꯃꯥꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯁꯤꯜꯂꯒ BA ꯂꯣꯏꯁꯤꯜꯂꯒ ꯏꯆꯥꯅꯨꯄꯥꯗꯤ ꯏꯆꯥꯅꯨꯄꯥꯗꯨꯅ MBA ꯄꯥꯁ ꯇꯧꯔꯒ ꯒꯨꯋꯥꯍꯥꯇꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯌꯥꯔ ꯃꯥꯔꯀꯦꯠꯇ ꯁꯨꯔꯤ ꯑꯗꯒꯤ ꯍꯧꯖꯤꯛ ꯀꯩꯅꯣꯗꯣ ꯆꯥꯎꯔꯥꯛꯄ ꯍꯧꯖꯤꯛ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯅ ꯂꯩꯕꯁꯤ ꯀꯗꯥꯏ ꯀꯔꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯑꯣꯖꯥ ꯑꯣꯏꯅ ꯂꯩꯕꯁꯦ ꯄꯨꯟꯅ 16ꯅꯤ ꯑꯣꯖꯥꯗꯤ ꯑꯩꯅ ꯂꯥꯛꯆꯅꯤ ꯍꯥꯏꯗꯅ ꯍꯥꯏꯁꯤꯁꯨ ꯁꯤꯗ ꯄꯨꯕꯤꯔꯛꯏꯁꯦ ꯑꯩꯒꯤ ꯗꯥꯏ ꯍꯥꯔꯠ ꯁꯅꯥꯊꯣꯡꯒꯤ ꯃꯇꯝꯗ ꯑꯥꯔꯃꯤꯗ ꯂꯩꯕꯤꯔꯝꯕꯅꯤ ꯃꯥꯒꯤ ꯄꯣꯁꯇꯤꯡ ꯃꯐꯝꯗ ꯁꯅꯥꯊꯣꯡ ꯊꯥꯖꯔꯛꯄ ꯒꯧꯔꯅꯤꯇꯥꯏ ꯆꯦꯔꯥꯝ ꯒꯧꯔꯅꯤꯇꯥꯏ ꯍꯧꯖꯤꯛꯅ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯁꯣꯗꯣꯔꯘꯥꯠꯇ ꯁꯣꯗꯣꯔꯘꯥꯠ ꯃꯅꯥꯛꯇꯅꯤꯗ ꯔꯣꯡꯄꯨꯔꯗ ꯂꯩꯕ ꯃꯥꯅ ꯂꯧꯕꯤꯔꯔꯤꯃꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯤ ꯈꯨꯟ ꯑꯃꯗ ꯆꯠꯆꯒꯗꯕꯅꯤ ꯅꯤꯡꯊꯦꯝ ꯈꯨꯟ ꯂꯩꯗꯨꯗ ꯆꯠꯆꯒꯗꯕꯅꯤ ꯑꯗꯨ ꯂꯥꯛꯆꯕꯅꯤ ꯑꯣꯖꯥ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯒ ꯑꯣꯖꯥ ꯑꯣꯏꯅ ꯂꯩꯕꯁꯦ LPꯒ MAꯒ ꯄꯨꯜꯂꯒ ꯂꯩꯕꯁꯦ 16 ꯈꯛꯅꯤꯀꯣ 16 hujik 16 ꯀ ꯃꯁꯤ ꯃꯅꯨꯡꯗ ꯔꯤꯇꯥꯌꯔꯁꯤ 9 ꯈꯛ ꯑꯣꯏꯔꯦ ꯔꯤꯇꯥꯌꯔ 9 ꯍꯧꯖꯤꯛ 9 ꯈꯛ 9 ꯈꯛ ꯂꯩꯔꯤ ꯏꯟ ꯁꯥꯔꯚꯤꯁꯇ ꯑꯗꯨꯒꯗꯤ ꯑꯥꯔꯃꯤꯒ ꯄꯨꯂꯤꯁ ꯄꯨꯜꯂꯒ 57ꯅꯦ 57 ꯍꯧꯖꯤꯛ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯟ ꯑꯣꯟ ꯁꯥꯔꯚꯤꯁ ꯂꯩꯔꯤꯔꯥ 15 ꯔꯤꯇꯥꯌꯔ 15 ꯔꯤꯇꯥꯌꯔ ꯑꯣꯏꯕ ꯑꯁꯤ ꯃꯅꯨꯡꯗ
ꯑꯁꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯨꯂꯤꯁ ꯌꯥꯎꯔꯤ ꯑꯣ ꯄꯨꯂꯤꯁ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯎꯔꯤ ꯄꯨꯂꯤꯁꯇꯤ ꯀꯟꯁꯇꯦꯕꯜ ꯂꯣ ꯅꯠꯇ꯭ꯔꯒ ꯀꯟꯁꯇꯦꯕꯜ ꯑꯗꯩ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯌꯥꯔ ꯐꯣꯔꯁ ꯑꯣꯐꯤꯁꯥꯔ ꯍꯥꯏꯇꯥꯔꯦ ꯏꯌꯥꯔ ꯐꯣꯔꯁ ꯐ꯭ꯂꯥꯏꯌꯤꯡ ꯑꯣꯐꯤꯁꯥꯔ ꯃꯥ ꯆꯪꯕ ꯃꯇꯝ ꯐ꯭ꯂꯥꯏꯌꯤꯡ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅ ꯆꯪꯕꯅꯤ ꯍꯧꯖꯤꯛꯇꯤ ꯆꯍꯤ 9 ꯁꯨꯔꯦ ꯃꯥꯁꯤ ꯆꯥꯎꯔꯝꯃꯅꯤ ꯍꯥꯏꯒꯠꯂꯤ ꯃꯥ ꯑꯦꯟꯗꯤꯑꯗꯤ ꯄꯥꯁ ꯇꯧꯔꯛꯄꯅꯤ ꯀꯣꯂꯦꯖ ꯑꯣꯖꯥꯒꯗꯤ ꯌꯥꯎꯗ꯭ꯔꯤꯕ꯭ꯔꯣ ꯑꯣꯖꯥ ꯀꯣꯂꯦꯖ ꯑꯣꯖꯥꯒꯗꯤ ꯌꯥꯎꯗ꯭ꯔꯤ ꯑꯗꯒꯤ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯊꯣꯛꯈ꯭ꯔꯕꯣ ꯗꯥꯛꯇꯔꯗꯤ 2 ꯁꯨꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯣ ꯏꯟꯖꯤꯅꯤꯌꯥꯔꯗꯤ ꯌꯥꯝꯃꯦ ꯑꯣ इंजीनियर से मंगा खल लेरे ꯑꯥ एमबी अहुम लेरे ꯑꯥ इससे 26 तो अमग लेरे ꯑꯣ ꯑꯗꯒꯤ ꯀꯩꯅꯣꯗꯤ ꯑꯣꯖꯥ एसएस अमगा ꯑꯩꯈꯣꯏ ꯃꯥꯁꯄꯥꯔꯥꯁꯤ ꯑꯦꯁꯤꯑꯦꯁꯁꯤ ꯀꯩꯅꯣ ꯑꯣꯖꯥ ꯏꯟꯗ꯭ꯔ ꯕꯥꯕꯨ ꯑꯩ ꯃꯆꯥꯅꯨꯄꯤꯁꯦ ꯃꯣꯏꯁꯨ ꯃꯥꯁꯄꯔꯥꯏꯅ ꯑꯗꯨꯝ ꯄꯥꯜꯂꯤꯕ꯭ꯔꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯃꯥꯏ ꯌꯨꯝ ꯂꯩꯔꯤꯅꯦ ꯌꯨꯝ ꯂꯩꯔꯤꯕ꯭ꯔꯥ ꯌꯨꯝꯁꯤ ꯃꯆꯥꯎꯅ ꯂꯩꯔꯤ ꯑꯣ ꯆꯞ ꯆꯥꯅ ꯌꯨꯝ ꯏꯪꯈꯣꯜ ꯀꯔꯤ ꯀꯥ ꯆꯞ ꯆꯥꯅ ꯂꯩꯔꯤ ꯑꯣ ꯑꯗꯨꯗꯤ ꯃꯥꯁꯄꯔꯥꯒꯤꯅꯤꯅ ꯍꯥꯏ ꯌꯥꯏꯅ ꯑꯩꯈꯣꯏ ꯏꯕꯥꯏꯁꯤꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧ ꯂꯩꯔꯝꯕ ꯍꯣꯏ ꯁꯤ ꯈꯔ ꯂꯩ ꯑꯗ ꯈꯔ ꯂꯩ ꯇꯧ ꯂꯩꯔꯝꯕꯅꯦꯕ ꯑꯣ ꯍꯧꯖꯤꯛ ꯃꯥꯏ ꯏꯪꯈꯣꯜꯒ ꯆꯥꯎꯅ ꯂꯩ ꯌꯨꯝ ꯑꯣꯖꯥꯅꯤ ꯌꯥꯔꯦ ꯆꯪꯕꯤ ꯁꯥꯔꯁꯨ ꯆꯪꯕꯤꯌꯨ ꯌꯥꯔꯦ ꯑꯣꯖꯥꯒ ꯁꯨꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯅꯤꯗ ꯑꯩꯒꯤ ꯆꯦꯅꯦꯜꯗꯣ ꯈꯔ ꯌꯦꯡꯕꯤꯌꯨ ꯑꯗꯒꯤ ꯑꯗꯩ ꯀꯩꯅꯣꯗꯤ ꯑꯣꯖꯥ ꯍꯧꯖꯤꯛꯁꯤ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯦꯠꯇꯤ ꯀꯔꯤꯗ ꯆꯤꯡꯉꯤꯅꯣ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯁꯤ ꯍꯧꯖꯤꯛ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯉꯩꯗ ꯕꯥꯗ꯭ꯔꯤ ꯄꯥꯔ ꯖꯤꯄꯤ ꯍꯥꯏꯅ ꯑꯃ ꯂꯩꯔꯝꯃꯦ ꯃꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯨꯅꯥꯏꯗ ꯂꯥꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯠꯇꯦ ꯁꯨꯅꯥꯏꯗ ꯂꯥꯛꯄꯗꯒꯤꯗꯤ ꯎꯗ꯭ꯔꯥꯕꯣꯟꯗ ꯆꯪꯉꯛꯄꯗꯒꯤꯗꯤ ꯁꯨꯅꯥꯏꯗꯤ ꯎꯗ꯭ꯔꯥꯕꯣꯟ ꯆꯪꯉꯛꯄꯗꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯥꯁꯤꯄꯨꯔ ꯖꯤꯄꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯋꯥꯔꯗ 4ꯈꯛ ꯑꯩꯈꯣꯏ ꯁꯨꯅꯥꯏꯗꯒꯤ ꯋꯥꯔꯗ 4ꯈꯛ 10 ꯂꯩꯔꯝꯕꯁꯦ ꯋꯥꯔꯗ 4ꯈꯛ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯆꯪꯉꯦ ꯀꯥꯁꯤꯄꯨꯔꯗ ꯆꯪꯉꯦ ꯑꯗꯣ ꯂꯣꯏꯅꯃꯛ ꯃꯩꯇꯩ ꯂꯣꯏꯅꯃꯛ ꯆꯪꯉꯤꯔ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯁꯄꯥꯔꯥꯒ ꯕꯥꯇ꯭ꯔꯤꯒꯇꯅꯤ ꯑꯇꯩꯗꯤ ꯍꯤꯟꯗꯨꯁꯇꯥꯅꯤ ꯉꯥꯛꯇꯅꯤ ꯑꯣ ꯀꯣꯏꯁꯤꯜꯂꯤꯁꯤ ꯍꯤꯟꯗꯨꯁꯇꯥꯅꯤ ꯉꯥꯛꯇꯔꯥ ꯉꯥꯛꯇꯅꯤ ꯕꯪꯒꯥꯂꯤ ꯃꯨꯁꯜꯃꯥꯟ ꯀꯌꯥ ꯌꯥꯎꯗ꯭ꯔꯥ ꯕꯪꯒꯥꯂꯤ ꯃꯨꯁꯜꯃꯥꯟ ꯌꯥꯎꯗꯦ ꯍꯤꯟꯗꯨꯁꯇꯥꯅꯤ ꯍꯤꯟꯗꯤ ꯁ꯭ꯄꯤꯀꯤꯡ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯒꯣꯏꯟꯇꯥ ꯁꯤꯗ ꯂꯦꯞꯄꯤꯌꯨꯅꯦ ꯑꯣꯖꯥꯒ ꯍꯤꯟꯗꯤ ꯁ꯭ꯄꯤꯀꯤꯡ ꯑꯠꯆꯥ ꯑꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯂꯧꯆꯥꯗꯤ ꯂꯣꯏ ꯂꯩꯅꯔꯤꯔꯣ ꯑꯣꯖꯥ ꯂꯧꯆꯥꯗꯤ ꯂꯣꯏꯅꯃꯛ ꯖꯥꯝꯗꯕ ꯈꯪꯗꯦ ꯈꯔ ꯂꯣꯏ ꯂꯩ ꯑꯗꯨꯒ ꯈꯔ ꯂꯣꯏ ꯂꯩꯕꯁꯦ ꯀꯔꯤ ꯍꯥꯏꯒꯗ ꯈꯪꯗꯦ ꯍꯧꯖꯤꯛꯁꯨ ꯆꯥꯅꯕ ꯏꯁꯥꯒꯤ ꯂꯅꯥꯏ ꯌꯨꯝꯒꯤ ꯆꯥꯅꯕ ꯀꯩꯅꯣꯗꯤ ꯐꯪꯉꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯝ ꯐꯪꯉꯤ ꯉꯥꯗꯤ ꯃꯌꯥꯝ ꯁꯨꯅꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯅꯠꯇꯦ ꯉꯥꯁꯨ ꯑꯗꯨꯝ ꯐꯥꯏ ꯅꯠꯇ꯭ꯔꯣ ꯉꯥꯁꯦ ꯑꯗꯨꯝꯁꯨ ꯂꯝꯗꯤ ꯑꯀꯨꯠꯄ ꯑꯃꯅꯤ ꯑꯩꯈꯣꯏ ꯁꯤ ꯌꯥꯝ ꯊꯤꯅ ꯀꯨꯠꯄ ꯂꯣꯂꯦꯟꯗ ꯀꯨꯜꯂꯒꯁꯨ ꯀꯁꯥꯔꯗ ꯂꯣꯂꯦꯟ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯤ ꯃꯥꯁꯄꯥꯔꯥꯁꯦ ꯑꯗꯨ ꯈꯪꯅꯕꯅꯤ ꯍꯤꯡꯒꯣꯜꯗꯤ ꯊꯨꯝꯗꯕ ꯅꯠꯇ꯭ꯔꯣ ꯍꯤꯡꯒꯣꯜꯁꯨ ꯊꯨꯝꯃꯤꯃꯤ ꯑꯗꯨ ꯃꯊꯛꯇ ꯍꯤꯡꯒꯣꯜꯁꯨ ꯎꯔꯤꯃꯤ ꯇꯧꯔꯤꯃꯤ ꯑꯣ ꯍꯤꯡꯒꯣꯜꯁꯨ ꯆꯂꯥꯏꯔꯤꯃꯤ ꯑꯗꯨꯝ ꯊꯨꯝꯃꯁꯨ ꯊꯨꯝꯗꯅꯦ ꯑꯗꯨ ꯀꯩꯅꯣꯗꯤ ꯂꯝꯒꯤ ꯃꯃꯜꯒꯗꯤ ꯀꯃꯥꯏꯅ ꯍꯧꯖꯤꯛ ꯂꯝꯒꯤ ꯃꯃꯜꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯕꯤꯘꯥꯗ ꯍꯥꯏꯇꯥꯔꯦ ꯕꯤꯘꯥꯗ ꯂꯥꯛ ꯑꯃ ꯌꯧꯔꯦ ꯕꯤꯘꯥꯗ ꯂꯥꯛ ꯑꯃꯗꯤ ꯌꯥꯝ ꯍꯣꯡꯉꯤꯅ ꯍꯣꯡꯉꯤ ꯂꯝꯁꯤ ꯌꯥꯝ ꯂꯣꯜꯂꯦꯅꯦ ꯑꯩꯈꯣꯏꯁꯦ ꯂꯣꯂꯦꯟ ꯑꯣꯏꯔꯁꯨ ꯃꯌꯥꯝ ꯑꯃ ꯅꯨꯡꯉꯥꯏ ꯂꯩꯔꯤꯅꯦ ꯈꯔ ꯆꯤꯡꯗꯣꯡ ꯑꯣꯏꯅꯁꯨ ꯂꯩꯕ ꯃꯥꯜꯂꯤ ꯈꯔ ꯑꯗꯨꯝ ꯂꯩꯔꯤꯗꯤ ꯆꯤꯡꯗꯣꯡ ꯂꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯦꯗꯤꯂꯦꯟꯁꯤ ꯌꯥꯝ ꯊꯤꯅ ꯑꯗꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯊꯨꯝꯕ꯭ꯔꯕ ꯏꯁꯤꯡ ꯆꯍꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯁꯄꯥꯔꯥ ꯍꯥꯏꯅ ꯁꯤ ꯈꯤꯇꯪ ꯆꯠꯂꯒ ꯈꯪꯒꯅꯤ ꯍꯣꯔꯦꯟ ꯄꯥꯠ ꯑꯃ ꯂꯩ ꯃꯁꯤꯗꯤ ꯅꯣꯡ ꯇꯥꯔꯗꯤ ꯊꯨꯝꯃꯦ ꯑꯗꯨ ꯌꯨꯝꯗꯤ ꯂꯣꯏ ꯊꯨꯝꯕ ꯅꯠꯇꯦꯕ ꯌꯨꯝꯗꯤ ꯍꯟꯗꯛ ꯆꯍꯤ 5-10ꯁꯤꯗꯤ ꯌꯨꯝꯁꯨ ꯊꯨꯝꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯒꯤ ꯑꯩꯈꯣꯏ ꯑꯁꯥꯝꯒꯤ ꯃꯣꯏ ꯑꯦꯟꯗꯤ ꯍꯥꯏꯅ ꯕꯣꯔꯥ ꯈꯣꯡꯕꯥꯟꯗ ꯑꯩꯈꯣꯏ ꯑꯦꯟꯗꯤ ꯊꯣꯟꯕꯤꯁꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯊꯣꯜꯂꯦꯕ ꯑꯗꯣ ꯃꯇꯝ ꯀꯨꯏꯔꯛꯑꯕꯅꯤꯅ ꯑꯦꯟꯗꯤꯁꯦ ꯅꯝꯊꯔꯛꯄ ꯑꯗꯨꯅ ꯕꯣꯔꯥꯛꯀ ꯏꯁꯤꯡ ꯍꯦꯟꯒꯠꯂꯛꯑꯒ ꯑꯩꯈꯣꯏ ꯁꯣꯔ ꯆꯪꯉꯛꯄ ꯃꯁꯤꯅꯤꯅ ꯑꯩꯈꯣꯏ ꯏꯁꯤꯡ ꯆꯥꯎꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯑꯦꯟꯗꯤꯁꯤꯅ ꯐꯖꯅ ꯉꯥꯛꯄꯤꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯑꯁꯤ ꯀꯨꯠꯂꯤꯕ ꯂꯣꯂꯦꯟꯁꯦ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯋꯥ ꯂꯩꯇꯦ ꯍꯧꯖꯤꯛ ꯌꯨꯝ 152 ꯂꯩ ꯍꯥꯏꯁꯦ ꯕꯥꯇ꯭ꯔꯤꯒ ꯃꯥꯁꯄꯥꯔꯥꯒꯗ ꯃꯥꯁꯄꯥꯔꯥ ꯈꯛꯇꯅꯤ ꯃꯥꯁꯄꯥꯔꯥ ꯈꯪꯗ ꯕꯥꯇ꯭ꯔꯤꯗꯗꯤ ꯀꯌꯥꯝ ꯂꯩꯕ ꯕꯥꯇ꯭ꯔꯤꯁꯤ ꯁꯤꯁꯨ ꯆꯨꯝꯅ 50-60 ꯍꯦꯛ ꯊꯪꯅꯔꯤ ꯅꯠꯇ꯭ꯔꯣ ꯊꯪꯅꯔꯤꯅꯤ ꯑꯗꯨꯗꯤ ꯕꯥꯇ꯭ꯔꯤꯒ ꯃꯥꯁꯄꯥꯔꯥꯒ ꯄꯨꯜꯂꯒ 150-100ꯅꯦꯕ ꯆꯅꯤ ꯍꯦꯟꯒꯅꯦꯕ ꯑꯗꯨ ꯁꯤꯗꯩꯗ ꯃꯩꯇꯩ ꯚꯣꯇꯔꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝ ꯂꯩꯗꯣꯏꯅꯣ ꯈꯪꯕ ꯆꯥꯎꯔꯥꯛꯄ ꯚꯣꯇꯔꯁꯦ ꯑꯩꯈꯣꯏ ꯄꯥꯔꯠ 2 ꯍꯥꯏꯅ ꯁꯤ ꯃꯥꯁꯄꯥꯔꯥꯁꯦ ꯃꯁꯤꯒ 600 ꯑꯃ ꯇꯥꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯕꯅꯤ 600 ꯃꯩꯇꯩ ꯈꯛꯇꯪꯗ ꯑꯁ ꯌꯥꯝꯃꯤꯅꯦ ꯑꯗꯨꯗꯤ ꯑꯗꯨ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯦꯠ ꯂꯥꯛꯄꯁꯤꯗ ꯃꯩꯇꯩꯅ ꯀꯩꯅꯣ ꯇꯧꯕ ꯉꯝꯕ꯭ꯔꯣ ꯑꯗꯨꯝ ꯄ꯭ꯔꯙꯥꯟꯒ ꯀꯥꯕ ꯉꯝꯕꯒꯤ ꯑꯗꯨꯒꯤ ꯉꯝꯕꯒꯤ ꯀꯦꯄꯥꯁꯤꯇꯤ ꯍꯧꯖꯤꯛꯇꯤ ꯂꯩꯇꯦ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗꯁꯦ ꯕꯗꯔ ꯄꯥꯔꯠ 2 ꯍꯥꯏꯅ ꯃꯥꯁꯄꯥꯔꯥꯁꯦ ꯑꯩꯈꯣꯏ ꯕꯗꯔ ꯄꯥꯔꯠ 2 ꯍꯥꯏꯅ ꯀꯧꯔꯦꯕ ꯄꯥꯔꯠ 2ꯁꯦ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯑꯁꯤ ꯈꯛꯇꯅꯤ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯅ ꯋꯥꯔꯗ ꯃꯦꯝꯕꯔ ꯀꯥꯗꯣꯔꯤꯁꯦ ꯑꯇꯩꯗꯤ ꯍꯤꯟꯗꯤ ꯁ꯭ꯄꯤꯀꯤꯡ ꯈꯔꯒ
ꯀꯥꯁꯤꯄꯨꯔꯗ ꯃꯣꯏ ꯃꯨꯁꯂꯤꯝ ꯄꯤꯌꯣꯔꯂꯤ ꯃꯨꯁꯂꯤꯝ ꯈꯔꯒ ꯂꯩ ꯑꯗꯣ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯖꯤꯔꯤꯕꯥꯝꯗꯒꯤ ꯂꯥꯛꯄꯗ ꯁꯤꯜꯆꯔ ꯂꯝꯕꯤꯗ ꯀꯩꯅꯣꯁꯤ ꯕꯥꯁꯀꯥꯟꯗꯤꯁꯤ ꯀꯤꯂꯣꯃꯤꯇꯔ 45ꯇ 30 ꯑꯣꯏꯔꯝꯃꯅꯤ 30네ꯕ ꯕꯥꯁꯀꯥꯟꯗꯤꯁꯦ ꯁꯤꯜꯆꯔꯗꯩꯅ 15 ꯅꯠꯇꯦ ꯑꯩ ꯍꯥꯏꯖꯕꯗꯤ ꯖꯤꯔꯤꯕꯥꯝꯗꯒꯤꯅ ꯁꯤꯜꯆꯔꯁꯦ 45 ꯀꯤꯂꯣꯃꯤꯇꯔꯅꯦꯕ 45 ꯇꯨ ꯑꯩꯈꯣꯏꯒꯤ 15 ꯑꯃ ꯐꯨꯂꯦꯔꯇꯣ ꯂꯥꯛꯈ꯭ꯔꯦ ꯑꯗꯒꯤ 15 ꯑꯣꯏꯔꯝꯒꯅꯦꯕ ꯀꯩꯅꯣꯁꯦ 30 ꯑꯣꯏꯔꯝꯒꯅꯦꯕ ꯕꯥꯁꯀꯥꯟꯗꯤꯁꯦ ꯁꯤꯜꯆꯔꯗꯩꯅ ꯕꯥꯁꯀꯥꯟꯗꯤꯁꯦ 15 ꯀꯤꯂꯣꯃꯤꯇꯔꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯧꯖꯤꯛꯀꯤ ꯐꯨꯂꯦꯔꯇꯣꯜꯗꯩꯅ ꯀꯩꯅꯣꯁꯤ ꯕꯥꯁꯀꯥꯟꯗꯤꯁꯤ 15네ꯕ ꯑꯗꯣ 15ꯗꯨꯗꯒꯤ ꯀꯌꯥꯝ ꯀꯥꯈꯠꯂꯛꯏꯅꯣ ꯁꯤꯒꯤꯁꯦ ꯑꯁꯤ ꯕꯥꯁꯀꯥꯟꯗꯤꯗꯒꯤ 5 ꯀꯤꯂꯣꯃꯤꯇꯔ 5ꯅꯤ ꯀꯤꯂꯣꯃꯤꯇꯔ 5 ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯕꯥꯗ꯭ꯔꯤꯁꯦ ꯍꯩꯖꯤꯜꯂꯛꯏꯁꯤ ꯀꯔꯤ ꯄꯥꯡꯅꯅꯣ ꯈꯥ ꯄꯥꯡ ꯂꯥꯛꯄꯅꯤ ꯈꯥ ꯄꯥꯡꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯅ ꯈꯪꯕꯤꯒꯗꯕ ꯕꯥꯁꯀꯥꯟꯗꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 5 ꯁꯤꯜꯆꯔꯔꯣꯝꯗ ꯍꯥꯏꯒꯠꯂꯛꯑꯦ ꯑꯗꯒꯤ ꯁꯤꯜꯆꯔꯔꯣꯝꯗꯒꯤ ꯂꯥꯛꯇꯥꯔꯒꯅ ꯕꯥꯁꯀꯥꯟꯗꯤ ꯌꯧꯗ꯭ꯔꯤꯉꯩ ꯀꯤꯂꯣꯃꯤꯇꯔ 5 ꯋꯥꯠꯂꯤꯉꯩꯗ 10 ꯋꯥꯠꯂꯤꯉꯩꯗ ꯅꯠꯇꯦ ꯕꯥꯁꯀꯥꯟꯗꯤ ꯌꯧꯒꯗꯕ ꯍꯥꯏꯕ ꯁꯤꯜꯆꯔꯗꯒꯤꯗꯤ ꯀꯤꯂꯣꯃꯤꯇꯔ 10 ꯀꯨꯝꯊꯔꯛꯑꯒ ꯍꯥꯏꯕꯗꯤ ꯕꯥꯁꯀꯥꯟꯗꯤ ꯌꯧꯒꯗꯕ ꯀꯤꯂꯣꯃꯤꯇꯔ 5 ꯋꯥꯠꯂꯤꯉꯩꯗ ꯂꯝꯕꯤ ꯑꯃ ꯈꯥ ꯄꯥꯡꯅ ꯍꯥꯏꯖꯤꯜꯂꯒ ꯁꯤꯐꯥꯎ ꯆꯪꯉꯛꯏꯁꯤ ꯑꯣꯖꯥ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥ ꯑꯣꯏꯅꯤ ꯀꯤꯂꯣꯃꯤꯇꯔ 2 ꯀꯤꯂꯣꯃꯤꯇꯔ ꯑꯅꯤꯒꯨꯝꯕ ꯂꯝꯕꯤꯗꯤ ꯅꯧꯅ ꯁꯦꯝꯕꯅꯤ ꯑꯣꯖꯥꯅ ꯍꯥꯏꯕꯤꯗꯨꯅꯤ ꯍꯥꯏꯗꯤ ꯆꯍꯤ ꯀꯨꯏꯗ꯭ꯔꯤꯕ ꯑꯗ ꯂꯝꯕꯤꯁꯨ ꯈꯔ ꯄꯤꯛꯏ ꯑꯗꯨꯒ ꯆꯪꯉꯛꯄꯗꯗꯤ ꯆꯤꯡꯗꯣꯡꯒꯁꯨ ꯂꯩꯍꯧꯋꯤ ꯆꯤꯡ ꯉꯥꯛꯇ ꯂꯩꯍꯧꯋꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩ ꯎꯠꯆꯒꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥ ꯍꯣꯏꯒꯤ ꯁꯣꯝꯒꯤ ꯌꯨꯝꯁꯤꯅ ꯑꯣꯖꯥ ꯍꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯔ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯆꯪꯉꯤꯁꯦ ꯁꯤꯅꯤ ꯇꯧꯔꯤꯁꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩ ꯑꯗꯣ ꯑꯩ ꯈꯨꯟꯁꯤ ꯃꯥꯁꯄꯥꯔꯥꯒꯤ ꯑꯩꯈꯣꯏ ꯈꯨꯜꯂꯛ ꯏꯔꯛꯁꯤ ꯑꯩ ꯆꯠꯆꯔꯒ ꯃꯊꯪ ꯎꯠꯆꯒꯦ ꯃꯥꯁꯄꯥꯔꯥ ꯅꯦ ꯚꯥꯇ꯭ꯔꯤꯅꯦ ꯈꯣꯡ ꯑꯃꯅ ꯈꯜꯂꯦꯗꯥꯏ ꯈꯣꯡꯅ ꯈꯜꯂꯦ ꯑꯣꯖꯥ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯆꯠꯁꯤꯒꯦ ꯑꯣꯖꯥꯒꯤ ꯒꯦꯔꯦꯖꯗꯤ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯂꯩꯍꯧꯔꯦ ꯑꯗꯣ ꯑꯣꯖꯥ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯥꯁꯄꯥꯔꯥꯗ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤ ꯌꯦꯡꯕꯤꯌꯨ ꯁꯨꯃꯥꯏꯅ ꯆꯤꯡꯗꯣꯡ ꯃꯆꯥ ꯑꯣꯏꯅ ꯂꯩꯔꯒ ꯅꯠꯇ꯭ꯔꯒ ꯑꯣꯖꯥ ꯊꯣꯡꯒꯠꯂꯤꯔꯣ ꯁꯤꯕꯣ ꯑꯣꯖꯥ ꯍꯣꯏꯅ ꯊꯣꯡꯒꯠꯂꯤꯔꯣ ꯍꯥꯟꯅꯗꯤ ꯇꯣꯡꯗꯅ ꯂꯩꯕ ꯑꯇꯣꯡꯕ ꯃꯐꯝꯗ ꯌꯨꯝꯁꯤ ꯂꯩꯕꯅꯤꯅꯦ ꯁꯤꯅꯤ ꯀꯩꯅꯣꯁꯦ ꯑꯗꯣ ꯂꯧꯕꯨꯛ ꯂꯩꯔꯦ ꯂꯧꯕꯨꯛꯁꯤ ꯆꯔꯨꯈꯣꯛꯇꯤ ꯎꯗꯦ ꯑꯣꯖꯥ ꯂꯧ ꯎꯈꯤꯗꯕ꯭ꯔꯣ ꯎꯅꯗ꯭ꯔꯦ ꯀꯔꯤ ꯇꯧꯅ ꯃꯁꯤ ꯃꯔꯨ ꯑꯣꯏꯅ ꯂꯧꯁꯦ ꯎꯕꯤꯅꯕ ꯃꯤ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤ ꯑꯉꯛꯄꯅꯤꯅꯦ ꯑꯗꯣ ꯂꯝꯕꯤꯁꯤ ꯁꯨꯃꯥꯏꯅ ꯑꯣꯖꯥ ꯃꯁꯤꯒꯤ ꯄꯤꯁ ꯑꯩꯈꯣꯏꯒꯤ ꯁꯤ ꯕ꯭ꯂꯣꯛ ꯊꯥꯔꯛꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯆꯍꯤ 10 ꯑꯗꯨꯒꯤ ꯃꯃꯥꯡꯗꯗꯤ ꯈꯔ ꯂꯩꯔꯝꯗꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧ ꯂꯩꯔꯝꯃꯤ ꯂꯩꯕꯥꯛ ꯑꯣꯏꯅ ꯂꯩꯔꯝꯕ ꯂꯩꯈꯣꯝꯒ ꯑꯗꯨꯝ ꯊꯣꯛꯏꯅꯦꯕ ꯃꯥꯁꯄꯥꯔꯥꯒꯤ ꯑꯁꯣꯝꯗ ꯎꯔꯤꯁꯤꯁꯨ ꯃꯩꯇꯩ ꯉꯥꯛꯇꯔꯣ ꯑꯣꯖꯥ ꯑꯁꯣꯝꯗꯩꯁꯤꯅ ꯑꯃꯨꯕ ꯀꯥꯡꯕꯨꯅꯤ ꯑꯃꯨꯕ ꯀꯥꯡꯕꯨ ꯑꯣꯏꯗꯤ ꯕꯒꯥꯟꯒꯤ ꯍꯤꯟꯗꯤ ꯁ꯭ꯄꯤꯀꯤꯡ ꯍꯤꯟꯗꯨꯁꯇꯥꯅꯤ ꯌꯨꯝꯁꯤ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯣ ꯑꯁꯤꯗꯩꯁꯤꯗ ꯏꯅꯛ ꯅꯛꯅ ꯂꯝꯍꯥꯡꯗꯤ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯤ ꯑꯁꯣꯝꯗꯗꯤ ꯃꯩꯇꯩꯒꯤ ꯐꯤ ꯐꯧꯔꯤ ꯁꯤꯒꯤ ꯄꯔꯦꯡꯁꯤꯗꯤ ꯁꯤ ꯄꯔꯦꯡꯁꯤ ꯃꯩꯇꯩꯅꯤ ꯄꯨꯈ꯭ꯔꯤ ꯑꯆꯧ ꯈꯔꯁꯨ ꯂꯩ ꯑꯗꯣ ꯃꯥꯁꯄꯥꯔꯥ ꯍꯧꯔꯦꯕ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯄꯦꯟꯖꯗ꯭ꯔꯤꯁꯤ ꯂꯝꯍꯥꯡ ꯑꯣꯏꯅ ꯂꯩ ꯑꯗꯣ ꯂꯧ ꯎꯕꯤꯅꯕ ꯂꯩꯇꯦꯅ ꯂꯧ ꯁꯤꯠꯍꯟꯕꯁꯦ ꯃꯁꯤ ꯑꯣꯖꯥ ꯕꯕꯥꯇꯣꯟꯅ ꯈꯔꯗꯤ ꯎꯅꯕꯗꯤ ꯌꯥꯎꯔꯤꯕ ꯁꯤꯗ ꯌꯨꯝꯐꯝꯂ ꯊꯣꯛꯂꯛꯏꯁꯦ ꯑꯣꯖꯥ ꯌꯨꯝ ꯑꯅꯧꯕ ꯁꯥꯟꯅꯅꯕꯒꯁꯨ ꯊꯣꯛꯂꯛꯏ ꯌꯨꯝ ꯐꯖꯕꯁꯨ ꯁꯥꯔꯛꯏ ꯌꯨꯝ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡꯁꯤꯅ ꯑꯗꯨꯗꯤ ꯏꯁꯤꯡ ꯆꯥꯎꯖꯔꯁꯨ ꯌꯨꯝꯗꯤ ꯊꯨꯝꯗꯦꯗꯅ ꯑꯣꯖꯥ ꯊꯨꯝꯕ ꯌꯥꯝ ꯆꯥꯎꯔꯒ ꯊꯨꯝꯃꯤꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯑꯦꯟꯗꯤꯁꯤ ꯅꯝꯈꯥꯏꯔꯒ ꯃꯔꯥꯛꯇꯤ ꯏꯟꯗꯤꯁꯤ ꯅꯝꯈꯥꯏꯔꯒꯅꯤ ꯑꯩꯈꯣꯏꯅ ꯌꯨꯝꯒ ꯊꯨꯝꯃꯤꯁꯦ ꯑꯩꯈꯣꯏ ꯀꯨꯏꯔꯦ ꯍꯥꯏꯐꯦꯠ 2004ꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝ ꯊꯨꯝꯗꯦ ꯍꯥꯏꯇꯥꯔꯦ 4ꯗ ꯑꯃꯨꯛ ꯊꯨꯝꯈ꯭ꯔꯦꯕ ꯈꯔ ꯇꯣꯡꯂꯞ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯇꯣꯡꯕ ꯃꯐꯝꯅꯦꯕ ꯂꯩꯔꯤꯁꯦ ꯁꯤꯁꯨ ꯃꯩꯇꯩꯒꯤ ꯌꯨꯝꯅꯤꯅ ꯁꯥꯒꯠꯂꯤꯁꯦ ꯌꯥꯝ ꯑꯆꯧꯕ ꯌꯨꯝ ꯑꯃ ꯁꯥꯒꯠꯂꯤ ꯑꯗꯣ ꯌꯨꯝ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡꯁꯤ ꯅꯦꯆꯔꯦꯜꯂꯤ ꯈꯔ ꯇꯣꯡꯕ ꯃꯐꯝ ꯑꯣꯏꯅ ꯇꯧꯏ ꯃꯩꯇꯩ ꯍꯤꯡꯒꯣꯜꯅꯨꯡꯅꯤꯀꯣ ꯑꯣꯖꯥ ꯃꯥꯡꯗ ꯎꯔꯤꯁꯦ ꯃꯌꯥꯝ ꯚꯥꯇ꯭ꯔꯤ ꯃꯥꯁꯄꯥꯔꯥꯗ ꯍꯧꯖꯤꯛ ꯑꯣꯖꯥ ꯕꯕꯥꯇꯣꯟꯅ ꯍꯥꯏꯕꯤꯕ ꯃꯇꯨꯡ ꯏꯟꯅ
ꯕꯤꯒꯥꯗ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯍꯥꯏꯁꯤꯗꯤ ꯌꯥꯝ ꯍꯣꯡꯕ ꯃꯥꯜꯂꯦ ꯑꯣꯖꯥ ꯌꯥꯝ ꯍꯣꯡꯉꯤ ꯃꯁꯤ ꯂꯧꯕꯨꯛꯇ ꯐꯤꯜꯗꯅꯤ ꯑꯣ ꯑꯗꯨ ꯍꯤꯡꯒꯣꯜ ꯁ꯭ꯋꯥꯏ ꯆꯪꯉꯛꯑꯗꯤ ꯁ꯭ꯋꯥꯏꯁꯤ ꯀꯌꯥ ꯌꯧꯒꯅꯤ ꯂꯥꯛ ꯑꯍꯨꯝ ꯕꯤꯒꯥꯗ ꯑꯍꯨꯝ ꯃꯔꯤꯐꯥꯎ ꯌꯧꯁꯜꯂꯦ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯌꯧꯔꯁꯨ ꯌꯥꯝ ꯍꯣꯡꯉꯤ ꯁꯤꯜꯆꯔꯗꯒꯤ ꯑꯣꯟꯂꯤ 10 ꯆꯪꯉꯛ ꯂꯝꯖꯥꯎꯗꯒꯤ ꯆꯪꯉꯛꯄꯗ ꯍꯥꯏꯋꯦꯗꯒꯤ ꯆꯪꯉꯛꯄꯗ 2 ꯀꯤꯂꯣꯃꯤꯇꯔ ꯁꯤꯜꯆꯔꯗꯒꯤ 12 ꯀꯤꯂꯣꯃꯤꯇꯔ ꯕꯥꯁꯀꯥꯟꯗꯤꯗꯒꯤꯅ 5-7-8 ꯀꯤꯂꯣꯃꯤꯇꯔ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯈꯔ ꯇꯣꯡꯅ ꯂꯩꯔꯒ ꯌꯨꯝꯁꯤ ꯃꯊꯛꯇ ꯂꯩ ꯁꯤꯒꯤ ꯑꯣꯖꯥ ꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡꯗꯣꯡꯁꯤꯗꯤ ꯃꯩꯇꯩꯔꯣ ꯍꯤꯟꯗꯤ ꯁ꯭ꯄꯤꯀꯤꯡꯅꯦꯕ ꯑꯗꯣ ꯁꯤꯗꯩꯗ ꯍꯥꯡꯉꯤꯕ ꯂꯝꯁꯤꯗꯤ ꯑꯣꯖꯥ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯅꯦꯕ ꯃꯩꯇꯩꯒꯤ ꯂꯝ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯂꯩꯅꯤꯡꯉꯥꯏꯗꯤ ꯂꯩꯔꯤꯅꯦ ꯀꯅꯥꯒꯨꯝꯕ ꯃꯩꯇꯩ ꯑꯃ ꯂꯥꯛꯑꯒ ꯑꯣꯖꯥ ꯍꯣꯏ ꯁꯤꯗꯩꯁꯤꯗ ꯑꯩ ꯍꯤꯡꯒꯣꯜ ꯃꯆꯥ ꯑꯃ ꯂꯧꯖꯒꯦ ꯍꯥꯏꯕꯒꯤꯗꯤ ꯐꯪꯒꯅꯦꯕ ꯌꯨꯝ ꯇꯥꯅꯕꯁꯦ ꯃꯁꯤꯗꯤ ꯌꯥꯝ ꯀ꯭ꯔꯥꯏꯁꯤꯁ ꯑꯣꯏ ꯐꯪꯕ ꯋꯥꯔꯦ ꯑꯁ ꯌꯨꯝꯗꯤ ꯌꯥꯝ ꯆꯥꯎꯅ ꯁꯥꯏꯅꯦ ꯌꯥꯝ ꯐꯖꯅ ꯍꯤꯡꯒꯣꯜ ꯅꯨꯡꯁꯤ ꯍꯦꯛꯇ ꯌꯨꯝꯂꯦꯝꯕꯝꯒꯤ ꯀꯣꯂꯨꯞꯁꯤꯁꯨ ꯌꯥꯝ ꯐꯖꯅ ꯍꯦꯛꯇ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯑꯃ ꯁ꯭ꯋꯥꯏꯗꯤ ꯂꯝꯕꯤꯁꯨ ꯄꯥꯛꯑꯦ ꯑꯣꯖꯥ ꯍꯣꯏ ꯑꯁ꯭ꯋꯥꯏꯅ ꯈꯤꯇꯪ ꯄꯤꯛꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯑꯣꯖꯥ ꯕꯕꯥꯇꯣꯟ ꯍꯣꯏꯒꯤ ꯀꯣꯂꯨꯞꯇꯒꯤ ꯑꯩꯈꯣꯏ ꯊꯣꯛꯆꯔꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯊꯣꯛꯂꯛꯑꯒ ꯑꯁꯤꯅ ꯈꯔ ꯂꯝꯖꯥꯎ ꯑꯃꯨꯛ ꯑꯣꯏꯗꯣꯏ ꯃꯦꯟ ꯔꯣꯗ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯁꯤꯒꯤ ꯆꯠꯂꯤꯁꯤꯅ ꯁꯤꯅ ꯃꯦꯟ ꯔꯣꯗ ꯉꯁꯥꯏꯒꯤ ꯕꯥꯁꯀꯥꯟꯗꯤ ꯑꯩꯈꯣꯏ ꯍꯥꯏꯋꯦ ꯅꯝꯕꯔ 37ꯗꯒꯤ ꯆꯪꯉꯛꯏꯕ ꯕꯥꯁꯀꯥꯟꯗꯤꯗꯒꯤ ꯁꯤꯜꯆꯔ ꯃꯥꯏꯀꯩꯗ ꯀꯤꯂꯣꯃꯤꯇꯔ 5 ꯍꯥꯏꯒꯠꯂꯛꯄ ꯑꯗꯩ ꯁꯤꯜꯆꯔꯗꯒꯤ ꯀꯔꯤꯒꯨꯝꯕ ꯂꯥꯛꯇꯥꯔꯒꯅ 10 ꯀꯤꯂꯣꯃꯤꯇꯔꯗ ꯃꯈꯥ ꯄꯥꯡꯅ ꯍꯥꯏꯖꯤꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯃꯆꯥ ꯆꯤꯡꯗꯨꯝ ꯃꯆꯥꯒꯤ ꯆꯤꯡꯈꯣꯡꯗ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏꯅꯅ ꯂꯥꯛꯄ ꯂꯝꯕꯤꯗ ꯊꯧꯖꯔꯛꯏ ꯁꯤ ꯇꯧꯔꯒ ꯁꯤꯗꯩꯁꯤꯗ ꯃꯩꯇꯩꯒꯤ ꯗꯨꯀꯥꯟꯂ ꯁꯤꯕꯣ ꯑꯣꯖꯥ ꯃꯩꯇꯩ ꯗꯨꯀꯥꯟꯅꯤ ꯊꯣꯡ ꯂꯣꯜꯂꯤ ꯁꯤꯗꯩꯁꯤꯗ LP ꯁ꯭ꯀꯨꯜ ꯑꯃ ꯂꯩꯔꯦ ꯁꯤꯁꯨ ꯃꯩꯇꯩꯒꯤ ꯌꯨꯝꯅꯤ ꯑꯗꯨꯒ ꯁꯣꯝꯗ ꯂꯩꯔꯤꯕ ꯂꯧꯀꯣꯟꯁꯤꯡꯁꯤ ꯃꯩꯇꯩꯒꯤ ꯀꯌꯥꯝ ꯌꯥꯎꯔꯤꯒꯦ ꯑꯣꯖꯥ ꯃꯌꯥꯡꯒ ꯃꯩꯇꯩꯒ ꯈꯥꯏꯕꯣꯛꯅꯤ ꯈꯥꯏꯕꯣꯛꯅꯦꯕ ꯇꯨꯔꯦꯟ ꯑꯃ ꯂꯩꯌꯦꯕ ꯇꯨꯔꯦꯟꯁꯤ ꯀꯔꯤ ꯇꯨꯔꯦꯟꯅꯣ ꯑꯁꯤ ꯈꯣꯡꯁꯦ ꯑꯁꯤ ꯈꯣꯡꯁꯤꯒꯤ ꯁꯣꯝ ꯃꯀꯩꯅ ꯃꯩꯇꯩꯒꯤ ꯑꯁꯣꯝꯒ ꯃꯌꯥꯡꯒꯤ ꯁꯤꯗꯩꯁꯤꯗ ꯈꯣꯡ ꯑꯃ ꯆꯦꯜꯂꯦ ꯈꯣꯡꯁꯤꯅ ꯕꯥꯎꯟꯗꯔꯤ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯃꯩꯇꯩꯒ ꯀꯩꯅꯣ ꯇꯧꯕ ꯃꯩꯇꯩꯒ ꯃꯌꯥꯡꯒ ꯑꯁꯤꯗꯤ ꯌꯥꯝ ꯄꯥꯡꯅ ꯂꯩꯈ꯭ꯔꯦꯅꯦ ꯀꯤꯂꯣꯃꯤꯇꯔ 3ꯒꯤ ꯃꯀꯣꯟꯅꯤ ꯈꯣꯡ ꯏꯕꯦꯝꯃ ꯍꯣꯏ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏꯅꯣ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯥꯁꯄꯨꯔꯥ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯍꯥꯏꯅꯁꯨ ꯂꯩꯕ꯭ꯔꯥ ꯁꯔꯀꯥꯔꯤ ꯄꯨꯈ꯭ꯔꯤ ꯁꯔꯀꯥꯔꯅ ꯁꯦꯝꯕꯤꯔꯝꯕ ꯍꯥꯟꯅꯗꯤ ꯈꯨꯟꯒꯤ ꯑꯣꯏꯔꯝꯕ ꯁꯤ ꯈꯣꯡꯁꯤꯅꯅꯦꯕ ꯑꯩꯈꯣꯏ ꯑꯁꯤ ꯁꯣꯝꯗ ꯍꯤꯟꯗꯤ ꯁ꯭ꯄꯤꯀꯤꯡ ꯂꯩꯈ꯭ꯔꯦ ꯁꯣꯝꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯩꯔꯤ ꯑꯗꯣ ꯁꯤ ꯑꯣꯖꯥ ꯍꯧꯖꯤꯛꯁꯨ ꯉꯥ ꯑꯗꯨꯝ ꯐꯥꯔꯤꯕ꯭ꯔꯣ ꯉꯥ ꯑꯗꯨꯝ ꯐꯥꯏꯌꯦꯕ ꯃꯌꯥꯝ ꯆꯥꯅꯅꯕ ꯀꯩꯗꯧꯅꯕ ꯏꯕꯦꯝꯃꯁꯤ ꯅꯨꯄꯤ ꯃꯩꯇꯩ ꯃꯥꯜꯂꯤ ꯆꯪꯈ꯭ꯔꯤꯁꯦ ꯑꯣꯖꯥ ꯑꯣꯏꯕꯤ ꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯅꯨꯡꯉꯥꯏꯔꯕꯅꯤꯅ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯅꯦ ꯁ꯭ꯋꯥꯏꯁꯤ ꯍꯤꯡꯒꯣꯜ ꯂꯧ ꯆꯤꯡꯉꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯧꯕꯨꯛ ꯑꯗꯨꯝ ꯆꯤꯡꯉꯕ꯭ꯔꯥ ꯑꯣꯖꯥ ꯂꯧꯕꯨꯛ ꯑꯣꯏꯔꯦꯕ ꯑꯁꯤꯒꯥꯁꯤ ꯂꯩꯕꯥꯛ ꯊꯨꯝꯀꯠꯂꯒ ꯌꯨꯝ ꯁꯦꯝꯒꯗꯕꯅꯤ ꯁꯤꯗꯤ ꯌꯥꯝ ꯃꯇꯥ ꯆꯥꯎꯗ ꯂꯝꯕꯨ ꯌꯥꯝ ꯍꯣꯡꯉꯤꯅꯦ ꯑꯣꯖꯥ ꯕꯤঘꯥꯗ ꯂꯨꯄꯥ ꯂꯥꯛ ꯑꯃꯗꯒꯤ 2, 3, 4ꯗ ꯐꯪꯉꯤ ꯁꯤꯗꯤ ꯁꯤꯁꯨ ꯀꯩꯅꯣ ꯌꯣꯜꯂꯒ ꯂꯧꯕꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯂꯝꯗ ꯂꯧꯁꯤꯜꯂꯒ ꯁꯨꯕꯤꯅꯕ ꯂꯩꯇꯕ ꯁꯨꯕꯅ ꯑꯁꯤ ꯃꯥꯡꯗ ꯎꯔꯤꯕ ꯂꯝꯄꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯂꯧꯄꯥꯛ ꯍꯥꯏꯇꯥꯔꯦ ꯂꯧꯀꯣꯟꯁꯤ ꯀꯤꯂꯣꯃꯤꯇꯔ 3ꯒꯤ ꯂꯝꯄꯥꯛꯅꯤ ꯍꯥꯏ ꯑꯗꯣ ꯏꯁꯤꯡ ꯆꯥꯎꯕ ꯍꯥꯏꯁꯤ ꯀꯨꯝ ꯈꯨꯗꯤꯡꯒꯤ ꯆꯥꯎꯕꯁꯨ ꯅꯠꯇꯕꯅꯤꯅ ꯂꯧꯁꯤ ꯐꯖꯅ ꯎꯅꯈꯤꯕ ꯃꯥꯜꯂꯦ ꯁ꯭ꯋꯥꯏꯗꯗꯤ ꯆꯔꯨꯈꯣꯛꯁꯤ ꯌꯥꯝ ꯐꯖꯅ ꯂꯩꯔꯦ ꯁꯤ ꯌꯥꯝ ꯐꯖꯅ ꯍꯤꯡꯒꯣꯜ ꯂꯧ ꯑꯣꯏꯅꯁꯨ ꯇꯧꯕ ꯑꯗꯨꯒ ꯌꯨꯝ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯣꯡꯅ ꯂꯩꯔꯦ
ꯇꯥꯝꯅ ꯎꯔꯤꯕꯁꯤ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯑꯣꯖꯥ ꯈꯨꯟꯁꯦ ꯑꯁꯤ ꯃꯥꯡꯗ ꯂꯩꯁꯤꯅ ꯑꯥ ꯍꯤꯜꯘꯥꯠ ꯒꯣꯕꯤꯟꯄꯨꯔ ꯍꯤꯜꯘꯥꯠ ꯒꯣꯕꯤꯟꯄꯨꯔ ꯑꯁꯤ ꯁꯤꯅ ꯍꯤꯜꯘꯥꯠ ꯍꯥꯏꯔꯦ ꯁꯤꯅ ꯒꯣꯕꯤꯟꯄꯨꯔ ꯍꯥꯏꯔꯦ ꯑꯣ ꯑꯁꯣꯝꯒꯤꯁꯤꯅ ꯑꯜꯒꯥꯄꯨꯔ ꯍꯥꯏꯈ꯭ꯔꯦ ꯑꯣ ꯑꯁꯣꯝꯁꯤꯅ ꯕꯥꯄꯨꯔ ꯍꯥꯏꯈ꯭ꯔꯦ ꯕꯪꯒꯥꯂꯤ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤꯁꯨ ꯈꯨꯟ ꯌꯥꯎꯔꯤꯅꯦ ꯃꯩꯇꯩ ꯑꯃ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯈꯔ ꯌꯥꯎꯔꯤ ꯒꯣꯕꯤꯟꯄꯨꯔ ꯈꯨꯟꯅꯥꯁꯤꯒ ꯃꯩꯇꯩ ꯄꯥꯡꯒꯜ ꯈꯔ ꯌꯥꯎꯔꯤ ꯑꯇꯩ ꯃꯌꯥꯡ ꯉꯥꯛꯇꯅꯤ ꯁꯤꯗꯤ ꯃꯌꯥꯡ ꯉꯥꯛꯇꯅꯤ ꯕꯥꯁ ꯀꯥꯟꯗꯤꯁꯤꯗꯤ ꯃꯩꯇꯩ ꯄꯥꯡꯒꯜꯅ ꯅꯝꯃꯤꯗ ꯅꯠꯇ꯭ꯔꯥ ꯑꯣꯖꯥ ꯕꯥꯁ ꯀꯥꯟꯗꯤꯁꯦ ꯃꯩꯇꯩ ꯄꯥꯡꯒꯜꯅꯦ ꯃꯩꯇꯩꯅꯦ ꯄꯨꯜꯂꯒ ꯃꯌꯥꯡꯅ ꯃꯥꯜꯂꯤꯗ ꯅꯣꯏ ꯃꯩꯇꯩ ꯃꯆꯥꯔꯥ ꯃꯩꯇꯩ ꯃꯆꯥꯔꯥꯕ ꯉꯥꯏꯈꯣ ꯑꯝꯇ ꯉꯥꯏꯈꯣꯅꯤ ꯂꯝ ꯍꯦꯜꯂꯤꯁꯦ ꯉꯥꯏꯈꯣꯅꯤ ꯂꯥꯛꯈꯣꯅꯤ ꯋꯥ ꯀꯩꯅꯣ ꯂꯥꯎꯅꯦ ꯑꯝꯇ ꯂꯥꯎꯅꯦ ꯇꯧꯈꯤꯒ ꯀꯩꯅꯣ ꯅꯪ ꯅꯃꯤꯡ ꯀꯔꯤ ꯀꯧꯋꯦ ꯀꯩ ꯌꯨꯝꯅꯣ ꯌꯨꯝꯅꯥꯛ ꯍꯥꯏꯌꯣ ꯌꯨꯝꯅꯥꯛ Sagai. ꯁꯥꯒꯩ ꯑꯔꯥꯝꯕꯝ ꯅꯪ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯦ Class 8. ꯁ꯭ꯀꯨꯜꯗꯤ ꯀꯥꯏ ꯇꯝꯃꯦ Maashpaaraa Manipuri ME School da. ꯑꯦꯝꯏꯁꯤ ꯀ꯭ꯂꯥꯁ 8 ꯐꯥꯎꯔ ꯑꯣꯖꯥ ꯑꯣ ꯅꯪꯒꯤ ꯕꯣꯏ ꯍꯥꯏꯌꯣ Bijon Singai Mami. ꯌꯨꯝꯅꯥꯛꯇꯤ Panganbam. ꯄꯥꯡꯉꯝꯕꯝ ꯅꯪ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯦ 8. ꯅꯪꯁꯨ 8 ꯏ Akoy ani manay. ꯃꯥꯟꯅꯩꯌꯦ Oo. ꯑꯣ ꯐꯔꯦ ꯃꯥꯁꯄꯥꯔꯥ ꯑꯦꯝꯏ ꯁ꯭ꯀꯨꯜꯗꯤ ꯀꯗꯣꯝꯗꯅꯣ ꯑꯣꯖꯥ ꯂꯩ ꯑꯣ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯣ ꯃꯥꯁꯄꯥꯔꯥꯁꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯥꯡꯅ ꯂꯥꯛꯏꯅꯦ ꯌꯥꯝ ꯁꯥꯡꯅ ꯀꯣꯜꯂꯒ ꯑꯣ ꯍꯨꯏꯔꯦꯝꯅ ꯌꯥꯝꯃꯤꯅꯦ ꯑꯗꯨꯗꯤ ꯌꯨꯝꯅꯥꯛꯁꯦ ꯑꯣꯖꯥ ꯍꯣꯏ ꯍꯨꯏꯔꯦꯝꯅ ꯌꯥꯝꯕ ꯁꯤꯁꯨ ꯃꯩꯇꯩ ꯀꯣꯂꯨꯞꯅꯤꯅꯦꯀꯣ ꯍꯥ ꯍꯣꯏꯅꯦ ꯑꯣ ꯈꯨꯟꯁꯤꯒꯤ ꯑꯁꯣꯝꯗ ꯍꯥꯏꯗꯤ ꯃꯁꯤ ꯀꯔꯤ ꯃꯥꯏꯀꯩ ꯑꯣꯏꯗꯣꯏꯅꯣ ꯀꯩꯅꯣꯅꯤ ꯆꯤꯡꯈꯩꯅꯤ ꯆꯤꯡꯈꯩꯗ ꯎꯔꯤꯕꯁꯤ ꯕꯥꯁ ꯀꯥꯟꯗꯤꯅꯤ ꯀꯣꯔꯣꯏ ꯀꯥꯟꯗꯤꯁꯨ ꯎꯕ꯭ꯔꯥ ꯀꯣꯔꯣꯏ ꯀꯥꯟꯗꯤꯗꯤ ꯍꯣꯏ ꯆꯪꯖꯔꯨꯔꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯌꯥꯎꯁꯪꯒꯤ ꯃꯃꯤꯒꯗꯤ ꯇꯥꯗꯦꯗ ꯑꯣꯖꯥ ꯁ꯭ꯋꯥꯏꯗ ꯑꯉꯥꯡ ꯌꯥꯎꯁꯪ ꯃꯩ ꯊꯥꯈꯤꯕꯒꯤ ꯃꯃꯤꯗꯤ ꯂꯩꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯃꯇꯝ ꯄꯨꯡꯁꯤꯅꯁꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯀꯔꯤꯁꯤꯡ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯨ ꯊꯣꯛꯄ꯭ꯔꯥ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯆꯠꯄꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯩꯈꯣꯏꯅ ꯆꯠꯆꯔꯤꯕ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2 ꯇꯥꯔꯦ 2ꯒꯤ ꯃꯇꯝꯁꯤꯗꯗꯤ ꯊꯣꯏꯅ ꯎꯗ꯭ꯔꯦ ꯃꯥꯁꯄꯥꯔꯥꯁꯤ ꯌꯥꯝꯅ ꯌꯨꯝ ꯉꯁꯥꯏꯒꯤꯗꯣ ꯑꯣꯖꯥ ꯃꯥꯁꯄꯥꯔꯥ ꯈꯛꯇꯗ ꯌꯨꯝ 182ꯒꯤ ꯀꯩꯅꯣꯅꯤ ꯌꯥꯝ ꯁꯥꯡꯅ ꯄꯔꯤꯡ ꯅꯥꯏꯅ ꯂꯩꯕ ꯑꯁꯣꯝꯗꯁꯨ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯂꯩꯔꯤꯕꯅꯤꯅꯦ ꯑꯣꯖꯥ ꯇꯨꯔꯦꯟ ꯈꯣꯡꯗꯨꯒꯤ ꯋꯥꯡꯃꯗꯗꯤ ꯂꯧꯕꯨꯛꯅꯦꯕ ꯑꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤ ꯃꯩꯇꯩꯒꯤ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯂꯩꯔꯤꯁꯦ ꯃꯩꯇꯩ ꯁꯤꯕ ꯃꯟꯗꯤꯔ ꯑꯃ ꯂꯩ ꯃꯩꯇꯩꯒꯤ ꯍꯤꯡꯒꯣꯜ ꯅꯨꯡꯅꯤ ꯀꯣꯂꯨꯞꯅꯤ ꯑꯩꯅ ꯆꯠꯆꯔꯤꯕ ꯃꯇꯝꯁꯤꯗ ꯃꯩꯇꯩꯒꯤ ꯍꯣꯇꯦꯜꯒꯨꯝꯕ ꯃꯥꯜꯂꯤ ꯃꯁꯤ ꯀꯔꯤ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯑꯗꯨ ꯀꯌꯨꯝꯒꯤ ꯌꯨꯝꯅꯣ ꯁꯤꯕꯨ ꯀꯌꯨꯝꯒꯤꯅꯣꯕ ꯀꯔꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩꯒꯤ ꯌꯨꯝꯅꯣꯕ ꯍꯨꯏꯔꯦꯝ ꯉꯥꯛꯇꯅꯤꯅꯦ ꯑꯗꯨꯗꯤ ꯑꯣꯖꯥ ꯕꯕꯥꯇꯣꯟ ꯍꯣꯏꯒꯤ ꯀꯩꯅꯣꯅꯤ ꯑꯁ ꯌꯨꯝꯁꯤ ꯆꯥꯎꯅ ꯁꯥꯔꯤꯌꯦ ꯍꯣꯏ ꯖꯤꯡꯒꯅ ꯀꯨꯞꯄ ꯑꯁꯤ ꯂꯩꯔꯁꯨ ꯃꯃꯥꯡꯗꯁꯨ ꯌꯨꯝ ꯑꯆꯧꯕ ꯁꯥꯒꯠꯂꯤ ꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯃ ꯅꯨꯡꯉꯥꯏꯇꯦꯅ ꯃꯄꯥꯟꯗ ꯌꯨꯝ ꯁꯥꯕꯒꯤ ꯍꯧꯖꯤꯛꯇꯤ ꯈꯟꯅꯗ꯭ꯔꯕ ꯃꯇꯝꯅꯦꯕ ꯑꯣꯖꯥ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ ꯕꯣꯔꯁꯥ ꯃꯇꯝꯗ ꯈꯨ ꯍꯥꯏꯁꯤ ꯖꯥꯕꯇꯥꯔꯁꯦ ꯌꯧꯔꯝꯃꯦꯕ ꯈꯨ ꯂꯩꯈꯣꯝꯁꯦ ꯈꯨ ꯌꯧꯔꯦ ꯈꯨ ꯀꯥꯏꯁꯦ ꯍꯧꯖꯤꯛ ꯍꯥꯏꯔꯒ ꯀꯅꯥ ꯍꯥꯏꯅꯣ ꯍꯥꯏꯔꯛꯄ ꯌꯥꯏ ꯑꯩꯈꯣꯏꯅ ꯄꯥꯁꯋꯥꯠ LP ꯇꯝꯕꯤꯗ ꯑꯁꯤ ꯆꯠꯂꯤꯕꯅꯤ ꯈꯨ ꯌꯧꯅ ꯂꯩꯈꯣꯝꯗ ꯄꯨꯊꯔ ꯆꯠꯂꯤꯕꯅꯤ ꯁꯤ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ ꯃꯗꯨ 90s ꯃꯇꯨꯡꯗꯗꯤ ꯅꯨꯡꯉꯥꯏꯔꯕꯅꯦꯕ 90 ꯃꯇꯨꯡꯗꯒꯤꯗꯤ ꯅꯨꯡꯉꯥꯏꯔꯛꯏꯁꯦ 2002ꯗꯒꯤ 2002ꯗꯒꯤ ꯑꯗꯨꯏ ꯃꯃꯥꯡꯐꯥꯎꯗꯤ ꯑꯃꯨꯛ ꯂꯩꯈꯣꯝ ꯋꯥꯔꯝꯃꯤꯑꯕ ꯈꯔ ꯑꯗꯨꯝ ꯋꯥꯔꯝꯃꯤ ꯍꯥꯏꯗꯤ ꯆꯍꯤ 19 19 ꯈꯛ ꯉꯥꯏꯔꯤꯑꯕ ꯅꯨꯡꯉꯥꯏꯔꯛꯄꯁꯦ
이바이신 도야만 그러더라. 어. 너는 그냥 뭐 공무원이랑 보잖아. 오자 까리미 거기는 머니피스. 까리야 위림 머니피스. 후이렘 각다니나 소위 그런 거잖아. 마니 까리 타버 인강디 까리 쇼비리 좀 미스터리 아마 좀 lâu số bị bro lâu lâu đi lấy vào nữa rồi lấy thế lâu lấy tập số đi vào ít sai số chính trị ít sai chính cái tháp bên ngang tàu với ông nó là bộ đâu thế ikan itu ini ikan apa pi bro à pi bro nó thay ra sau đấy sau đấy rồi bây giờ chú đó là cái tôi ở nhà chú là thay rồi ít sai chính amma 빠져 가가 좀 ô anh đi này cái anh mai tàu 야, đấy 저희 sa thong cái này aski yum si ano no way ang phajana haidi leibada nungai ba mafam sa ba mafam amani akhoi gi Maashpaaraa se aduna yum si chau chau sanar ei ne ba mana oja ba to na haibiri si 2002 dagi lambi nungai re si gi phirom si tar e adui mamang baudi kaya pangam de haisin ado yum si chau chau si da ka tawri si yam chau na sare mana Silchar sundak parina ana lying gi like sugi ga du leite ba only ha na gi lambi waram madui wari hosi ti wadrabani na lambi wa wane akwai dum labe lek wan no ja hoi mayam thulei ne 피론 세 샌들 빠이가 조마가 그 바디 접 홍도가 쩔레니 하이스쿨 덤바까지 Maashpaaraa yum si ontong na phajana leigre aduga anouba yum saraknabagi ingol phajana compound wall ga kharaga leiba su yauri somda su yamna nungai yaibi marang kaiba khun ama Cachar lamdam gi de ayambana barak valley gi lamdam gi haitare ayambana nungai yaibi marang kaiba nahan aina sorbonti laga na chacharuba akhoi borjalenga romda yam thajadana hekta nungai yai phabang hakta leirambaga du yam ngakna thokpa siga ji yum si chawna hekta nungai yai phana leibagi mawong ni tawrise loina mo masai gai changjarakpada ubiri basingni Maashpaaraa ni changjarai se akhoi water supply gi kanodi leire adubu karigi no ja hujik phawda kuhagi sing sinai je water supply gi kanodi kuidri ba sina kayongi imung no siju huirem lo ja machina kai ni kari haudu jam i haudu kari no kathien thokpi doi ro kathien ji karai da Bhatri da 바디 라가 사이드 짱 보니 o changak pom phom du Bhatri ko bra o 바디 버스티 하이가 kari da chatoi no auto da dum phange ba sida pukhri achauba haiba leire sarkar na loksali ba hana khun gi pukhri akwai pokni ni sarkari oina pukhri achauba ma lei yamna swai di yam nungai ne swai kano sida hingon ka election pi factory na election pi wall india da election pi ase Maashpaaraa hoi Maashpaaraa hodopuni akhoi lasing pizza election pi se Maashpaaraa india da Maashpaaraa ni hodoi se Manipuri ga nate na nate election pi ai na ai se si akhoi khangine lasing pi ai do leiramba kai khaba yam chauna moi akhoi gi kanoni amanba hoine factory gumba maleba lasing phiji Maashpaaraa dagi hana India gi manungda thokpani haibasi ma ai ngasi khangjinjare oja baba to na takpi dana si tawri pukhri si yam nuksire da inga su chingi pukhri si nga ka jule ye nga su leba